ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯣꯏꯗ꯭ꯔꯦ. ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯀꯤꯒꯗꯕ ꯅꯠꯇꯦ. 우부덤바, ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯋꯥꯕꯗ ꯇꯥꯒꯅꯤ. Jadi matang cap cara. La 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 la. Ku 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 ku. Eh, nang bu khong nu ne he. Che. Ku 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 ku. La 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 la. Ai. 빅트로가 나돈자오가 ngarangdagi udreni taw kadayda amuk chakkhajano. Moi anibu kalai chani hage. Hentak maibana pirakpa hentak tusu huiga uchiakana mullaga chatkre. Hojik aikhoini kaidawni taw. ꯑꯁꯤꯒꯤ ꯍꯨꯏꯁꯤꯅ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯒꯤ ꯄꯨꯔꯛꯄ ꯍꯦꯟꯇꯥꯛꯇꯨꯅꯤ ꯏꯇꯥꯎ. ꯌꯦꯡꯉꯨꯅꯦꯁꯦ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦꯁꯦ. ꯌꯥꯔꯦ ꯏꯇꯥꯎ, ꯆꯥꯖꯈ꯭ꯔꯁꯅꯨ. ꯑꯗꯣ ꯏꯇꯥꯎ, ꯅꯪꯒꯤ ꯌꯦꯟꯕ ꯑꯉꯥꯡꯕ ꯐꯖꯕ ꯑꯃ ꯂꯩꯗꯥꯏ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯁꯤꯗꯅ. ꯌꯥꯔꯦꯍꯦ, ꯅꯣꯏꯅꯒ ꯆꯥꯕ ꯌꯥꯕ ꯌꯦꯟ ꯅꯠꯇꯦ. ꯑꯩꯅ ꯁꯦꯟ ꯇꯤꯡꯅ ꯊꯥꯛꯇꯨꯅ ꯊꯝꯃꯤꯕ ꯌꯦꯟꯅꯤ. ꯆꯠꯂꯣꯍꯦ, ꯁꯨꯝ ꯊꯝꯃꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯆꯥꯕꯤꯒꯦ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ. ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯅꯣꯏ ꯑꯅꯤꯕꯨ ꯚꯨꯠꯀ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯕꯣ ꯍꯥ? ꯍꯧꯖꯤꯛꯇ ꯚꯨꯠ ꯊꯦꯡꯅꯩ ꯀꯥꯏꯅ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯅꯣꯏ ꯊꯥꯖꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ ꯀꯣꯄꯦ, ꯑꯀꯛꯄ ꯃꯈꯨꯠ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯒ ꯑꯩꯈꯣꯏꯅꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ. ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯆꯥ ꯍꯣꯇꯦꯜꯗ ꯑꯀꯛꯄ ꯃꯈꯨꯠꯇꯣ ꯊꯦꯡꯅꯔꯛꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯟꯁꯤꯗ ꯚꯨꯠ ꯈꯔꯅ ꯑꯩꯈꯣꯏꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯤꯡꯉꯦꯀꯣ? ꯌꯥꯅꯤꯡꯉꯤ ꯏꯇꯥꯎ. ꯀꯣꯛꯄꯤꯛꯀ ꯑꯩꯈꯣꯏꯅꯤꯅ ꯊꯦꯡꯅꯔꯛꯄꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯗꯁꯨ ꯇꯧꯏ. ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ. ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯅ ꯑꯀꯛꯄ ꯃꯈꯨꯠꯇꯨꯅꯤ. ꯏꯁ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯚꯨꯠꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯚꯨꯠꯅꯤꯅꯦ. ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯚꯨꯠ ꯑꯣꯟꯅꯗꯅꯕ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯔꯥ? ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏꯁꯤ. ꯃꯥꯗꯤ ꯇꯣꯅꯥꯎꯒ ꯌꯥꯝꯅ ꯌꯥꯅꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯁꯤ. ꯍꯣꯏꯅꯦ, ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯇꯣꯅꯥꯎꯒ ꯌꯥꯝꯅ ꯌꯥꯅꯕꯅꯤꯅꯦ. ꯃꯁꯛꯇꯨ ꯅꯨꯡꯁꯤꯗꯦꯅꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ. ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏꯍꯦ. ꯍꯤꯗꯥꯛ ꯐꯥꯟꯕ ꯂꯣꯏꯗ꯭ꯔꯤ. ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯠꯁꯤ.
에, 머시기 리사비시디 나한테 우대나. 이씨, 머색도 모르려면 퍼져리바. Matam mangan bakana da. Ta ko dum da yen si piram baga. Iru ga fa da lo thuo ga. Thau man nung si baga tai thara ga. Lai sa bi si koi bong la ga lo da. Ta khoi do nang lak pa yam phare he. 세, 시기엔 바시 록실로. 호리엔 놈이당 아이쿠이기엔 상도 마시오에 원하라시. 낭지 시기엔 바시지 그라이지 뭐야 이봐. 민원적이 왜 알고 오야지. 아이지 잡아 야로 있고. 아스, 다쿠도 낭 혹시 마두 티드로 레디 야로. 호리엔 놈이당 장하오보도 마두 칼칼로. Tonya, escuta, Tomba, mago yaw ka ba daw mong lamali? Ta khudum nang suwa kibe man kre ayuk nung tilsida makok yaw do nupa do kamay laktino. Ngarang gi matay mo daw do oiramni. Matam mangan ba kana de lao chasi. Tonya, escuta, makonsi, sumnak sa lai ba? Iya, hera, cái chú tàu này ta khuyên đồ, tôi nói với nhau đi, chết luôn. 아시지, 막꼭 야우 잡아주니. Ha, mà cuộc yêu tôi vào hai bà, ta khuyên đồ, chết luôn hết. 이따 낭기 옌비 앙앙구도 아시다 고동가 또 나오거나 뿌려가 지 그래도 Ha, cái gì mà nó buộc lại bà? Lâu, mà quên gì sẽ tao nói gì? Ê, con tung, nâng ngay gì vậy rồi ra đi tới chứ nó ha? Nâng thanh rồi nhỉ nâng. Có nhau, dạo có nhau, mà gì nhỉ hay gì nhỉ? Ê, con tung, nâng ngay gì vậy rồi ra đi tới chứ nó ha? Nâng, ấy gì của bác sĩ cha kìa ha? 아이디 후라한 게고 또 남녀 후라한 거니 아이디 형제 되고 아이디 형제 돼. 응. 망했더냐? 아이디는 후라한 비냐 무슨 일 있대? Ta khuyên đồ. 이야, 마살 지가 누구 니까 인터뷰를 따진 거다. 아이디는 난 아이디는 봐 후라리시 하. Hai, ai nang yen do ra mana tini. Mayang khare kangi haiduna, majija khare bije ge haiduna puru bali ba. 이야. 막고 가오지고 봐도 아무 까마지. 아, 막고 가오지고 봐도 야이 해봐. 아기가 또 너희를 잡으러 해. 아이씨. Ai chú xí lê. 찔러 찔러 찔러. Ta khuyên đồ,
ꯌꯦꯟꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯌꯦꯟꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯍꯥ ꯅꯪ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯍꯦ 이보 까지노해 얘도 낭냐 후야락거냐죠 낭냐 후야라가 아이냐 후야락거니 하이와 하이요 ꯅꯪ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯪ 어저께 아힘 갖겠는데 아육 농진자 파오 마방 족봐야지 뭐냐 꼬따는 따는 데는 레이래 낭기냐 얘는 후야먹이 와가도 내 항아이코 아이 얌 끼리자니 아우직수 아묵 약과 강권났지 ꯅꯪꯒꯤ ꯚꯨꯠꯀꯤ ꯋꯥꯔꯤꯒ ꯑꯃꯨꯛꯇ ꯇꯣꯛꯈꯣ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯦꯡꯅꯔꯛꯏ ꯑꯁ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯁꯛ ꯈꯨꯐꯖꯗꯨꯗꯤ ꯇꯥꯛꯈꯣꯏꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯃꯥꯗꯧꯅ ꯐꯖꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯍꯦ 하 마삭 어저빌레 샤비에만 됐나라 이 해봐 이 가자길래 하고있노 또 나오 아이수 얌생이니냐 ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ ꯅꯪ ꯑꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯔꯛꯀꯅꯨꯀꯣ 아이고 해 아도 아이수 마삭 파우리 잉마야이되나 ꯍꯣꯏꯗ ꯃꯁꯛ ꯐꯥꯎꯗꯤ ꯌꯦꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏꯅꯤ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯕ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤꯔꯣ 보이버 쩌빠보도 야 하루부 어예 막고 야우다가 스쿠터 타보자 물라 아직 그만둬봐 ꯇꯥꯈꯣꯏꯗꯣ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯃꯤꯠꯁꯨ ꯄꯥꯟꯗꯕ ꯃꯅꯥꯁꯨ ꯇꯥꯗꯕ ꯚꯨꯠꯇꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯤꯔꯤꯁꯤꯕꯨ ꯀꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ 어이네 아주수 좀이네 마두기 붓도 만나주 따라모이 마미주 오라모이네 ꯑꯗꯨꯅꯦꯕ ꯃꯗꯨꯒꯤ ꯚꯨꯠ ꯅꯥꯄꯪꯗꯣ ꯊꯣꯛꯅꯤꯡꯉꯒ ꯊꯣꯛꯆꯁꯅꯨ ꯑꯩꯈꯣꯏꯅꯤꯗꯤ ꯀꯣꯏꯕ ꯆꯠꯇꯕ ꯌꯥꯗꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ 어이나 ꯂꯥꯛꯑꯣ 하이바 어이 헐 아주지 아이수 이루 바졌나 묵다 루루키게 ꯇꯥꯈꯣꯏꯗꯣ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯩꯔꯛꯄ ꯀꯥꯎꯅꯤꯀꯣ 까오래 ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩ ꯉꯥꯎꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯔꯤ ꯐꯖꯕꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜꯗꯤ ꯇꯣꯅꯥꯎ ꯑꯩꯅ ꯂꯤꯔꯛꯈꯤꯅꯤ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯅꯨꯡꯁꯤ ꯄꯥꯎꯃꯤꯟꯅꯖꯒꯤ ꯊꯥꯎꯁꯤꯗꯤ ꯃꯅꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯁꯤꯒꯤ ꯊꯥꯎ ꯃꯅꯝꯁꯤꯗ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯥꯏꯈꯣ ꯑꯩ ꯀꯣꯏꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤ ꯃꯑꯣꯡ ꯇꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯒꯤ ꯍꯪꯒꯥꯄꯥꯟ ꯁꯨꯠꯇꯨꯁꯨ ꯑꯗꯨꯝ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯕꯕꯨ ꯑꯗꯨꯅ ꯂꯣꯏꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯀꯥꯟꯅꯗꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯔꯒ ꯑꯃ ꯑꯅꯤ ꯌꯦꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ ꯄꯣꯠ ꯂꯩꯔꯦ ꯁꯤꯗ ꯄꯣꯠ ꯂꯩꯔꯦ ꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯀꯦꯅ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯇꯩꯔꯒ ꯊꯣꯛꯂꯛꯑꯒꯕ ꯁꯤꯗ ꯊꯤ ꯅꯦꯠꯂꯦꯅ ꯇꯧꯔꯤꯁꯦ ꯑꯣ ꯇꯣꯅꯥꯎ ꯅꯪ ꯉꯁꯤ ꯗꯥꯎ ꯌꯥꯗꯣꯔꯤ ꯅꯪ ꯗꯥꯎ ꯌꯥꯗꯣꯔꯤꯕ ꯀꯥꯟꯅꯗꯦ ꯐꯨꯔꯤꯠꯄꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯃ ꯍꯦꯛꯇ ꯄꯨꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯆꯨ ꯈꯔ ꯐꯖꯕꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯗꯣꯝꯗꯩ ꯍꯨꯏꯅꯣꯏꯁꯤꯅ ꯑꯃꯨꯛ 이씨, 후이 아무 돌아디 소이드는 베라 가보다래. 아마 헤드 부르게 시작하게. 마시 헤드 빠르게. 아이씨, 아이 사마르 숨쉬게 누나 레디 야르로이다. 헤이, 짤루네 헤이. 낭게 부리나 떼네네 부리샤. 나 토우디 나따라 나 토우 사다네. 짤루네.
ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯕ ꯆꯠꯄꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯤ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎꯅ ꯀꯝꯗꯧꯕ ꯍꯦꯔꯥ ꯁꯤꯁꯨ ꯊꯣꯏꯅ ꯅꯣꯞꯄ ꯅꯠꯇꯦꯗ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯑꯝꯇꯕꯨ ꯂꯤꯠꯁꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏ ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯁ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯐꯨꯔꯤꯠꯅꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯇꯣꯅꯥꯎ ꯇꯣꯅꯥꯎ ꯑꯦ ꯇꯥ ꯈꯨꯗꯨꯝꯁꯦ ꯂꯥꯛꯑ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯑꯁ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯨꯔꯗꯤꯅꯦ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯑꯗꯧꯅꯤ ꯇꯣꯅꯥꯎ ꯇꯣꯅꯥꯎ ꯀꯩꯅꯣ ꯅꯪꯅ ꯁꯦꯠꯂꯤꯗꯨꯕꯣ ꯇꯥ ꯈꯨꯗꯨꯝ ꯑꯩꯁꯦ ꯉꯁꯤ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯀꯣꯏꯕ ꯆꯠꯄꯒ ꯇꯣꯛꯂꯁꯤꯗ ꯑꯩꯒꯤ ꯃꯑꯣꯡ ꯇꯥꯕ ꯐꯤꯔꯣꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯍꯥꯟ ꯑꯃꯈꯛ ꯁꯦꯠꯆꯕꯗꯨꯁꯨ ꯚꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯂꯣꯏꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯁꯦ ꯑꯩꯅꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯦ ꯇꯥ ꯈꯨꯏꯗꯨꯝꯒꯤ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯣ ꯁꯦꯠꯄ ꯌꯥꯅꯤ ꯍꯩ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯅꯣꯏꯗ꯭ꯔꯤꯀꯥꯟꯗ ꯁꯦꯠꯂꯝꯕ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒꯅꯤ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣꯁꯦ ꯇꯥ ꯈꯨꯏꯗꯨꯝ ꯌꯦꯡꯒꯦ ꯍꯣꯏ ꯃꯥ 이씨, 마시기 콧 아깝고세 농틸더퍼 아이고 고신세나두는 라이래 마시기 타로 하이비 람헤미는 비세 까리메테 끼드라버 강디바 아이 юм덕이 막바리가 토로이게 마웨니 핵다 거우르게 오 타로 오 타로 오 타로 ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯗꯨꯀꯥꯟꯁꯤ ꯅꯤꯡꯊꯤꯅ ꯍꯥꯡꯂꯒ ꯄꯣꯠꯆꯩ ꯉꯥꯏꯍꯥꯛꯇ ꯌꯣꯟꯒꯦ ꯇꯧꯕꯁꯦ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯍꯦꯛ ꯁꯪꯗꯦ ꯑꯃ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯑꯩꯁꯦ ꯄꯦꯜꯂꯕꯅꯦ ꯑꯩ 오 타로 ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯃꯤ ꯍꯣ ꯉꯝꯖꯔꯔꯣꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯨꯗꯅꯦ ꯀꯣꯏꯀꯧ ꯀꯧ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ 이씨, 레이디 레름드레드나 시여러디 와클세 카라 네나 핵다이다. 마시기 누피세 티나무타 세이드 야라로. 이씨, 아까고 마쿠세 마시다 물레이리네 따우리세. 이씨, 아이디 감독니 따우리시디 마 오다나바 산사라가 핵타셋 그렇게. ꯍꯣ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯉꯥꯎꯔꯦꯅ ꯑꯃꯨꯛ ꯋꯥ ꯁꯟꯗꯣꯛꯈ꯭ꯔꯅꯤꯌꯦ ꯍꯥꯟꯅꯗꯒꯤꯒ ꯈꯔ ꯅꯤꯡꯐꯨ ꯉꯥꯡꯅ ꯂꯩꯕꯅꯦ ꯍꯣ ꯑꯩꯒꯤꯁꯦ ꯑꯀꯛꯄ ꯃꯈꯨꯠꯇꯣ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗ ꯑꯩꯅ ꯊꯣꯔꯛꯄꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯅꯤꯅꯦ ꯍꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯦ ꯑꯍꯨꯕ ꯃꯤꯅ ꯎꯈ꯭ꯔꯒꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯀ꯭ꯋꯥ ꯃꯅꯥ ꯌꯣꯟꯕ ꯕꯌꯥ ꯐꯪꯉꯤ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯛꯎꯒ ꯌꯥꯈꯤꯗ꯭ꯔꯦ ꯅꯪ ꯐꯪꯉꯤ ꯕꯨꯠ ꯊꯣꯛꯑꯦꯅ ꯕꯨꯠ ꯊꯣꯛꯄꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤ ꯍꯣ ꯅꯪꯗꯤ ꯁꯨꯛꯎ ꯎꯔꯔꯣꯏ ꯑꯩ ꯈꯛꯇ ꯅꯠꯇꯦꯅꯦ ꯏꯆꯦ ꯄꯥꯁꯣꯠ ꯍꯣꯏ ꯆꯥꯎꯕꯤ ꯍꯣꯏ ꯕꯨꯠ ꯊꯣꯛꯑꯦꯅ ꯇꯥꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯣꯏꯁꯨ ꯀꯅꯥꯝꯇ ꯎꯗꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯕꯨꯠ ꯎꯔꯤꯁꯦ ꯑꯩ ꯏꯊꯟꯗ ꯇꯥꯔꯦꯅꯦ ꯍꯥ ꯍꯣ ꯑꯣꯏꯔꯝꯅꯤ ꯅꯔꯝ ꯆꯠ ꯐꯠꯇꯕ ꯅꯃꯤꯠ ꯌꯥꯝꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯅꯣꯏꯗ ꯕꯨꯠꯇꯨꯅ ꯂꯥꯟꯗꯥꯕ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯦꯀꯣ ꯍꯣ ꯁꯟ ꯁꯥꯔꯒ ꯆꯠꯄꯗꯣ ꯆꯠꯂꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ